Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Kanglu ki irang amsung terroristing gi hingsa na awaban nang labay Imphal East dilagi angang tara mangarom tamag process SS ki kudong saba pangli Manipur sabagi sang hengalaliba asiga mari lena bacteria na thomba leptospirosis na ba mioi thengnare Manipur len yauna chukiba nonglei nusina rise sigi lam hectare sani marpuhum doirom da thaba lupa koti tarulong gi mana masing mang tahan ki hari Bisnupur jila gi nambol phoijing da mioi ama custody da sikiba adugi matang da magistral inquiry tawrgani amasung Lok Sabha seat Yang ni pangi demak taruk suba tangak ta hayang bot thadana gani tare suba amasung aroiba tangak ki mikhal gi demak rajniti dol sina ngamjabi thadana bot khomnari Kanglu ki irang amasung terroristing gi hingsa na awana nanglaba angan sing da sel gi tengbang piba National Foundation for Communal Harmony na paikapa project SS ki makhada mateng longning ba mioi singna darkhas tharpa yagani hana Imphal East Dilagi Deputy Commissioner Kumantem Dainana Fongdorakli Porompata leba Imphal East DC gi office ta pangthopa pawgi mifam amada Deputy Commissioner Kumantem Dainan hai kanglu ki irang amadi terroristing gi hingsa na maram oiduna mama mapa laikhidraba angang sing da mokoi gi mahi masing tambada project SS na selgi tengbang piri Class 12 phawgi thakta mahi tamliba mioi singda tha amada lupa lising ama chani yangkai graduate thak phawgi na lupa lising ama chawnga aduga atei professional course sing tamliba mahiroi singdana lupa lising ama satret yangkai phawba scheme asigi makhada selgi tengbang piri Mangnai hausi phawda Imphal East Dilagi oina hairiba scheme asigi makhada pun angang tara mangarom tamag kudong chaba phangli mamang sehi me ahumdagi haurokiba kangluki irangda mamampa laikhidraba angang singna hairiba scheme sing asigi makhada tengbang phangnabagi damak darkas tharakpa yagani Hairiba scheme asigi makhada communal violence na chingba gi societal violence kumbada laigidraba left wing extremism na chingba insurgency gi problem da laigidaba parents natraga even main bread earner of the family gi angang sing semi orphan gi financial assistance am pizai asida tha khudingi class 12 fawbana lishing amaga chani yankai per month up to class 12 graduation hawbadana 1500 rupees per month aduga adui makha tabada koina professional courses pursue tawgi haraga songang amada rupees 1750 financial assistance asi tha khudingi pizai hairiba scheme asi ahangna ngasi media houses ki kuthang da public sing da khanganing bani May tang ahum 2023 da unfortunate incident da badai mama pa sing yamna kaina khiba angang sing mayam musu lai asi hairiba angang sing si loina maksigi project assist haiba gi makha asi da financial assistance asi phangba yagani Manipur handak sahi asida ka hena saba amadi ainga sagi khalda achoba ahum lapagi phibam ama mayuknari masi maruina umang paksa na kokthorpa amadi mioibana mahoksagi khalda akaiba pirubadagi awonba kya marum lakli honglaliba ainga sagi khal asna aikoigi punsida akaiba kya thonbagi manungda laina makhal khara sandorpa asisuni Manipur da ka hena sabadagi sandokpa laina leptospirosis naba mioi thengnari haina raizagi IDSP dagi phangba paw aman hari hiramasigi matangda pawdam ama Leptospirosis hairiba laina asi genus Leptospira koba bacteria makhal amana miyobada sasan singna nahanba laina amani mahausana Bharat yaungna kha nongpok Asia gi lebak singda laina asina nahalaba sasan singi hakchang digi tholokpa mahi singna miyobaga sokna panbada narakpa laina ama oiri masina miyobagi hakchang da sangkhibada pi taba mit ngangba loinana mahi chenba laiho hoba kok chikpa unsa ngangba hakchang thindokpa oningba fawbana chingba asini Manipur da hairiba laina asiga layong manaba thengnarakpadagi raizagi state microbiologist Sam Kesorna Akaswan Imphal da asumna fungdorakli Leptospirosis haiba laina asi uchi yumda yokpasa ok hui san amadi sagola chingba infected urine dagi laina asi sandorakpani Jenims and the Rims ki ELISA test dagi leptospirosis laina asi thengnare reconfirmation gi damak po bear da thana honari Leptospirosis laina asi yana kininga oiba laina oide doctor ge advice abadi hida course dose suna sathok piu chingnarabadi test tok piu laina asi dagi section b Aikoi miyoibena isa gi damak khanduna akoibagi fibam da ka hena akaiba piba asina maram oiraga nakoina na aikoida amuk akaiba kaya piri haibasi laina asina mayik sengna takli aduna akoibagi fibam phana thamba amasung aing asagi khalda akaiba thoktanaba isagi thogdani khanna thabak paikhatpagi tangai fadaba leiri Akaswani Imphal gi pawgi damak nongmai kapam bedamani
Malimgi hypertension numika mari lenana raija sigi mafam kya chunga si thorom kya pangthokna ke District Health Society Sandel gi miyang makhada non communicable disease cell Sandel na sinduna Malimgi hypertension numit palan ngasi District Hospital Sandel gi conference hall da pangthok ki Thoromadu District Nodal Officer NCD cell Sandel oriba Dr. Laisram Deben Singna hypertension laina dagi kamdo na matam chana ngak thok kadage haibana singbagi matang da wafam kya phongdoki numidasi National Program of on non-communicable disease none na sinduna ngasi none primary health center da pangthoki Thoromda none ge chief medical officer Dr. Jian Huilung Kamai district level officer Dr. Ajin Maringmai na singba saruk yaki Thoromgi saruk ama oina hypertension ga mari lenana blood pressure on ba blood test singba pangthoki Thama chup na sathagda bawalan thorom asiga mari lenana hypertension laina leibra haiba khangdokpa BP check tawba lemna ECG loba E test tongra singba kya pangthokani hari Malemgi schizophrenia numit ngasi pangthokle Indian Psychiatry Society Manipur State Branch amasung Indian Medical Association Manipur State Branch sindra numit asi lampel patalaiba Indian Medical Association gi heritage hall pangthokki Modhu and Sanahanbi Memorial Trust Porabi Lining Tau Village Level Federation Porabi Lining Tau Putiba Development Committee Porabi Lamjing Nupi Marupna Non-Communicable Disease Cell Imphal East District CMO ga Pulaga Kusam Naragangasi Lining Tau Putiba Community Holder Abha Card Sabagi Toromama Pang Tokre Assam Rifles na Sindurang Kangpopi Jila da Laiba L. Hongjol Junior High School da Naha Singbo Bharat Lanbi da Chang Nabigi Matang da lecture program ama Pang Tokre Paugi Marakta na break ama Admission open. Admission open. Luang Sangbam opposite All Airfield the Laiba Camps English Academy gi academic session lishingani kunmari kunmanga gi class 11 science ta ming channabagi damag admission hauzare. CVSC New Delhi the affiliate Tauraba Chahi Kudungi Chama the Chama pass Taurabaloinana first class Mahiroi Kaya Putokli by school ni. Class 10 gi board exam da chada marifu madi masigi matakta fangba Mahiroi singidi admission fee tuition fee lauzaroi. Sada humputara dagi humputara mapal phawbo phangba Mahiroi singina fee tangkai tajagani. Van Madi bus service Laigani. Nupa Nupi gi tongan tongan hostel loinana extra tutorial class ki kudung chabasu thamjari. Akupamaro gi damag contact tawbiro 873 0001 399 amadi Camps English Academy Luang Sangbam opposite Old Airfield. Tabiriba Pausi Akas Bani Imphal Gini Thasigi Manga the Manipur Lane Yawn Nonglay Nuxi Sikiba Aduna Mahimarong Mang Tahan Krabal Lomi Lising up Maga Taruk the Sarkana Sanaba Sempam Piduna Mating Pangna Honori Haina Raizigi Horticulture Director K. Deberta Sarmana Pongtokre Sanjendong Imphal Directorate Asigi Office the Paumisinga Unabada Director Nahai Nong Chukraba Matunda Mukhyamantri Miang Makada Bibag Asigi Official Singna Field Visit Satuna Yangsin Bada Lane Yaw Akan Nong Aduna Imphal East Imphal West Thobal Bisnupur Kangpo Popi None Jiribam na singma mapam singi lam hector chani marfu humdoi da thaba mana masing mang tahan ki Director hai mang tahan ki ba mana masing asigi chorapa sempam lupa koti taruk romni hariba sempam asi laumi sing da mateng pangna ba sarkar na paikhat pa ba thabak paikhali haina mangna makhata ki If there could be any compensatory assistance to be delivered to the victim farmers, a fund has been mobilized and we hope that during the month of June we may be able to provide certain assistance to the farmers who have faced losses, huge losses from that natural disaster. National Livestock Mission ki Makhada Joint Director District Veterinary Office Thawal amasung Kaksing na sinduna paring na satharakpa Poultry Management Scientific Rating of Pig and Livestock Insurance haiba hiram da lomi singi training program asi Thawal achoba kaithel makhagi community hall da pangthokre mioi chanirom na saruk yakiba training program aduda akangai singna yen amasung okloiba amasung insurance ki matang da wangang ki Bisnupur Jila ki Nambol Police Station ki manung chanba Poijing Tera Makongdagi Nandabem Arun Singh Kauba mioi ama custody da sikiba adugi matangda Raijagi Home Bibangna District Magistrate Imphal East da Magistral Inquiry tawnaba hukum ama thokre mioi asi FIR amaga mari lenana jail da lairakpani Subdivisional Magistrate Imphal East bu misi asigi matangda chizinaba Inquiry Authority oina khale maramaduna misi asigi matangda jawan pining basingna Inquiry Officer da masa oina natraga document oina achamba si amada maming matha Mama Mapagi Ming Laipam Sahi Mahanga Toriba Tabagna Singba Matang Tagi Ani Pawada Pisilanaba Kangalakli
Indigenous Peoples Forum Manipurna Tribal Affairs amasung Hills amadi Horticulture and Soil Conservation gi anoba mantri hapinaba Mukhyamantri da taksilakli. Forum asigi president sahi tawduna Mukhyamantri da iba cherol amadai Manipur da mamang sahi gi me thadagi haurukiba irang asina maram oiduna bibag asi pairiba mantri letpau haukip Imphal thadoktuna sakibana maram oiduna bibag ani asi mathau ningtina pangtoktuna leire. Masina maram oiduna bibag sing asigi makhada tribal beneficiary sing na pangadaba kanaba sing pangdana leire. Maram aduna atuba matamda anoba mantri ama hapinaba सरकार की पुनिंग चिंगसिलकली राज्य की टाउन प्लानिंग विभाग की असिस्टेंट टाउन प्लानर मंगा अमसुंग असिस्टेंट आर्किटेक्ट पोस्ट मंगा लोबगी मतंगदा महिरोई लूप अमना सिरकिब मराल महुद विभागना याखिद्रे चेरोल अमदा महुद विभाग की एडिशनल सेक्रेटरी के बोनो सिंह हाई सेंट्रल गवर्नमेंट स्कीम ऑफ स्पेशल असिस्टेंस टू स्टेट्स फॉर कैपिटल Investment Sasi lising ani kulumdoi kunmari gi makhada town planning department gi hangba sanction posting sahi asigi February 15 phawgi manungda sada yankai mention na ba loigadabani haiba wapam lei Sasi na thamliba pandam asi phangnaba gi damak town planning vibhag ki hangduna leiriba assistant town planner gi post manga amasung assistant architect gi post manga launaba sahi asigi January 15 da pangthokiba rajya gi mantri mandal gi mipamna warep lauki Matamadu MPSC asi mathok togdabana hariba ahangba phamsing asi mentionaba MPSC gi mahuta officer level committee amana thabak lawnaba mantri mandal gi mifamna warep lauki Cherolasna makhata na hai ahangba phamsing asi gi thabak lawbada aranba amata yaukide miyamna lana lawbidanaba appeal tawrakli Akasbani Imphal gi pau tabiri Lok Sabha Mikhal gi taruk suba tangkak ki bot hayeng thadanaba sem saba loire tangkak asida Lok Sabha sit yangkai ni pangi damak hayeng ayuk pung 30 gi bot thadaba hawgani amasung numidang wairam pung 3 da bot thadaba loisengani tangkak asida punna mirep sanipan marphumapan na lamba thenari Maragasida taret suba amasung aroiba tangkak ki Lok Sabha Mikhal gi bot khomba gi thabak khamthena kale rajniti dol singi lusingba singna ngamjabi thaduna voter singi pungning chingchina ba honari mathang thagi amada bot thadana gadoriba aroiba tangkak asida Lok Sabha sit yangkai tare ki damak raija taret amasung union territory amada bot thadana gani tangkak asida punna mirep samapan marina lamba thengna gani Manipur Science and Technology Council Mastic na sinduna satrakpa numit mangani gi oiba raija thaki science festival ngasi tagelpal Imphal deba Mastic complex da loisin kre National Highway contract ke new kai fundai digi Tauksem headquarter for gi lambi sembagi thabak pairi ba mari leinaba company singna athuba matamda lambi sembagi thabak loisinaba Tamenglong jila gi village authority youth club amasung Tauksem area students organization na appeal tawrakli lambi asi phibam phatabana maram oidana khunja singna yamna chawna khudong chadaba mayoknare hairi Ahanba kaksing tabam Kunjabi Sharma Memorial League kam knockout Kendra wise kang tournament king asi sanakiba match da Singjamai B kangkuna wabagai kangkupu panjil kulumdoi tarada toiki Bisnupur Mini Stadium da chathariba taratare suba N Balananda Memorial Second Division Under 17 Boys Football League king asi sanakiba match da TZES na crowd panjil ani sino da toiki The Youth Club Brahmapur na sindura satrak patara taruk suba YCB football tournament king asi sanakiba ahanba semi final da ESUA Wangkhaina Golden FCA Palace compound panjil ama sino da toiki ani suba semi final da BFC Kongbana Marging FC Bamon Lekai bu panjil ani sino thoidna final changkre Manga suba Kimax Inter School Thangta competition hayeng loisilagani Khumban Lampak Indoor Stadium da hokiba sagol se numitegi chathrakiba competition asigi loisinbegi thoromda Manipur University of Culture gi Vice Chancellor Professor Paunam Guninduran Singba Charuk Yagani Aroibada Maroiba Pau Kangrup ki irang amasung terrorism gi hingsana awa ana nanglaba Imphal East Jilla gi angang tara mangarom tamak project assist ki khudong chaba phangli Manipur sabagi chang hengalaliba asiga mari lenana bacteria thonba leptospirosis naba mioi thengnare Manipur len yauna chukiba nonglei nuksina raija sigi lam hectare sani marphu hum doiromda thaba lupa koti taruklonggi mana masing mang tahan ki Bisnupur Jilla gi Nambol Poijing dagi mioi ama custody da sikiba adugi matangda magistral inquiry tawrgani amasung Lok Sabha seat yangkai ni pangi damak taruk suba tangkakta hayeng bot thadanargani taret suba amasung aroiba tangkaki mikhal gi damak rajniti dol singa ngamjabi thadana bot khomnari pau loijare